Assalamualaikum warahmatullahi wabarakatuh. Nungsijraba Praja Ipa Ipal Ichilino Kuding Makki Mafamda Lakadoriba 33 Suba Manipur Legislative Assembly Election 2022 Mikhal Asiga Mari Leinana Wafam Khar Khajik Thamjari Madudi Election Haibasi Tangai Fadraba Taudaba Yatraba Amani Ekoi Pun Maksu Hairibe Election Asida Board Pidaba Yadaba Amani Taubatabu Masida Werakadaba Gunah Kayadagi Ekoi Punamak Hinghuba Amasung Gunahagi Ichauda Iraq Nabadagi Hingnaba Honaba Haibasi Yamna Darkar Oi Asigum Laba Gunasing Asidagi Hingjarabadi Punamak Yai Faba Amasung Allah na Harauba Loinana Afaba Mihud Ekoigi Damakta Allah na Suidana Pina Bigani Inshallah Aduga Election gi matamda Gunagi Thabok Mayam Amalay Madudagi Hingnaba Honadraba Gunaha Duda Iraq na Duna Tauduna Mipung Kuding Maklay Krabadi Achumba Afaba Mihud Kaidaununda Khanbangam Loy Election gi matamda Mumin Musalman Singna Taukiba Achau Choba Gunah Kaya Sing Aduna Maram Oiram Basuyai Nasi Kum Kangba Darkar Laitaba Matamda Ising Chau Thoganba Darkar Gi Matamdana Ising Fangdaba Loinana Makal Makhagi Ana Laichat Kaya Problem Kaya Mayok Naribasi Maruoy Ba Amana Ay Isasi Election Da Gunah Gi Thabuk Singdagi Hingnaba Honaba Yamna Mak Darkar Oi Bhota Lupa Paisa Piba Amasung Paisa Lauba Aduga Pihanaba Hotnaiba Asisu Haramni Achauba Gunani Asita Natana Candidate Kimingda Chakcha Hijanaba Aduga Election ni Haiduna House Campaign da Nupi Nupa Punna Parda Yaudabida Yaya Lauduna Chatpa Candidate ki flag hosting Numitta Islam gi Chatnabi Niyong gi Wangmada Lukmaida Athel Pot Puduna Haikat Laikat Tambana Chingbasu Haramni Shariat na Ayaba Pide Achauba Gunagi Thabak Singni Aduga Yamna Ubada Hangoi Ningai Waiba Mung Amana Ahingi Athengbata Thonganda Atopa Candidate Kimi Changsil Lakani Haiduna Fakmon Thaduna Ahing Chupa Sangduna Nupi Angang Singna Laibase Musalman Momin Nupi Amagi Taugadaba Niyamla Basi Allah na Yamna Saubigadaba Warubigadaba Thabakni Masidagi Aikoi Hingmin Nasi Aikoi gi Ichem Ichal Imaimel Kudingmak Masdagi Tingnaba Hotnamin Nasi Inshallah Bakatarakpoina Islam da Miwangangba Mibu Hundunangangba Chirul Chatpa Namthak Tauba Yumham Yaudaba Praman Sulaitaba Semjin Sajinduna Hajinba Punamak Asi Haramni Mukhoising Asigi Lairufam Hayang Akhrata Dozak Urugani Allah Naikoi Punmakpu Hariba Tamthi Kraba Tukachanaba Maram Oiraba Akiba Masak Oiragadaba Dozak Adagi Kanbi Boisano Arunba Amadi Afungba Daguna Tauba Sina Tamoibu Sithali Tamoibu Mamhalli Sawak Niki Ibad na Chingba Tongningbagi Apamba Polakte Aikoi Nakoi Punmakpu Sembiriba Allah Mapu Aldagi Thaptok Nanaba Maram Uhilli Aroi Bada Allah ki Nabi Karim Sallallahu Alaihi Wasallam na Haidok Pirami Khangna Chin Thijin Ba Asina Mahaki Leifam Hayang Akhirata Jahannam Da Oirugani Allah Ta'ala na Ikoi Pumna Makpu Afaba Banda Amadi Nabi Muhammad ki Asyang ba ummat Poina Dunyada Thambiba Siraba Matung Dasu Achauba Mai Pakpa Pinabiba Oisanu Amin Loina na Aikoi gi Irakta Karisu Laitaba Mamal Karisu Wangna Allah gi Mafamda Laitaba Election Asigi Damakta Kainat ki Nizam Chalairiba Mapu Allah Adugi Kalambu Sinraga Wasakpa Amasung Quran Paiba Aduga Paisa Piba Lauba Haibasi Momin Musalman Aikoi gi Damakta Aduki Matik Allah na Sauningba Allah na Warugadaba Adumba Fattaba
थबुक अमनी मसीमदी अल्लाह की वास्ते अखोई खुदिंगमक थादोक मिन्नरगा कुरान असी अखोई पुनमकी हिदायत की दमक्तनी कुरान असीगी पौताक मतुंग इन्ना अखोइना पुंसी लेनबा तारगदी दीन दुनिया अनीमक्ता अचौबा माई पाकनबा मरम ओइगदोरिबनी हाइरिबा कुरान असी सगादा चप्पगा काचिन कोया खुदिंगमक्ता पुरगा इलेक्शन की दमक्ता सिन्नबा हाइबसीमदी अखोई सुप्तौ तौरोसी तौखिबा खुदिंगमक अदो अल्लाह न माफ तौबिबोइसुनु अखोई हंजन हंजन तौबा तौसी मखा तारपददी हाइरिबा कुरान असिगी मतेंगदगी भोट खोंबा अमसुंग भोटर नीबगी थबुकसी अखोई पुनमक तोकथोकमिन्नरसी इंशाअल्लाह।